online Manipur YouTube channel asbing bir bama pum nong po mukana taram lok seri han badem na maruoiba pawam of the thamjegim Hamaz Amasung Israel ga khut thokna ba hengalakhi baga sibagi masing lising amaga sohum yaukhre sahi diket kaya gi marung da Israel gi mathakta Palestine gi khulai paiba group Hamas na sathaki ba khwaidi gi chawba attack adu gi matung akan ba khut thokna ba aduda Israeli sanipan Henna Sikhre Israel da sikhibasingi manungda American mapan sire haiba US na sapsana khangbungam khre handaki lan asda Palestine chamnga romsu Sikhre Hamas bu khwaidagi tamthina awapi duna lakna ba supna gi square kilometer chahum guhum puri thoi pak chawba pikpa amasung million ani rom khak taba mafam aduda electricity food amasung fuel supply pum namaki mathakda total blockade ama authorities na thamlagani hainanga si Israel gi defense minister Yor Gelen na haikre Gaza Strip Israel na hanadagisu matam kuina sahi tara taruk lom blockade thamlakhibani Gaza gi Ministry of Health na enclave aduda thangje numitki matung dagi Israel na nongthaki attack sing sa tharakhibada yamdrabada Palestine samnga ga tara Sikhre amasung chani ga hundraga mathoi Henna Sikhre hairi Israel da sikhiba mi gi masing sanipan yaukhre amasung Meeoi chani kun Henna Sikhre bet hanun kauba enclave adugi awang nongpok kasinda leiba town adugi ayamba Israel gi nongthak attack na makup tana thugaikre Gaza gi target lising ama henbada air attack sing adu pankre hain Israel gi military na haiki Israel gi akan attack sing adu dagi Gaza da Palestine la amaga lising kulhumdo henna mayum thaduk hankre hain United Nations na haikre Palestine gi Gaza da Hamas ki lengak adu loisinna ba Israel na pandam thamkibaga Israel army na hojik makhoi gi puari da khwaidi gi chawbu oina rizbis lak ohum rom kauthokre haina statement amada haiki aikoina asimuk chawba chang da kaidangoi da asuk yamba rizbit kauthuk khidri haina army ki wangangloi lieutenant colonel retired head na haiki Hamas amasung Palestinian Islamic Jihad na US kilan missing yauna Meeoi cham kuntra henna makoina phaduna thamli makhoi adu Israel na phaduna jail da thamli ba Palestine lising kaya aduga mahut onagani haina phongdokre Israel gi jail sing da hojik Palestine lising nifuga manga rom phaduna bandi oina thamli lan missing nupi amasung angang sing amasung hal sing yauna micham sing ni thajarbe mi fasing adu ayam bana Israel sing ni adubu US yauna atai leba ki Meeoi sing chu yauri Hamas ki lusing ba am oiriba Sale al Araurina al Azuri da haiki makoina khwaidagi sathibu oirakpa yaba phim adugi damakta thaurang tawre victory freedom amasung independent adu aikoida reward tawdriba fawa aikoina makhata na thengnaki khini masi chumnagi operation amanate aikoi mapung phaba aphongba lanpham ama haurabani aikoi gi maruoiba target ama lai madudi aikoi gi holy site singi freedom amasung aikoi gi freedom aduni haina mahang makhata ki Israel na 2014 da chatharkiba attack sing da Palestine lising ani henna hat ki sayul taret ki lan atu da Israel gi lan mi humfuga taret auna Israeli humdra humdoi sikhi Hamas na Israel bu recognize tawde amasung makoina Gaza bu sahi taraga taruk blockade tawduna thamba adu loisinna ba demand tawri lising champan hu taret border sing adugi yumpham da Hamas na tungi Palestine state adu pamli lan adu da Israel na Palestine territory singi yamlaba lam khudum sankhibani hairi Gaza Israel gi matang da UN Security Council unakre adubu amata oibe yana ba statement ama thokpangam khidre Israel amasung Gaza ga anigi marakta thokliba hojiki lan asigi matang the United Nations Security Council UNSC na atopa sing yawandana emergency mifam ama pangthokre adubu joint statement amagi damakta mathautaba amata oiba yamlaba adu phangbangam khidre mifam adu the United States na Hamas bu kanna condemn tawnaba council ki member tramwa taksin ki council adu the minute maudra rom unaki amasung UN Middle East Peace Envoy tol Marik chumbo paudam ama tamki Russian lusingbo members sing Hamas condemn tawbagi mohotte henna pauthok chawthokpa meeting ama thamna ba asa tawki haina diplomat sing na haiki statement ama thokpa haibasita member pumna ma adugi ama ta oina yana ba ama mathautai khuthok noriba si khudak ta lepa ama sung ceasefire ama tawna ba loina na security council na sahi diket kaya dagi haiduna laglibu wan tok leiba negotiation sing sathaba haibasi aigi message ne haina Russia gi UN ambassador Vasily Nebenzia na haiki two state solution ama
puraknaba political gi wakhalon amana conflict asi matam pumnamaki oina loisanaba amata ngairaba lambi aduni haina council gi member gana thajai haina UN ambassador na aki nusebe na haiki Palestine lan missing Israel na khudum chanduna lairiba adu loisanaba gi matangda ahenba meeting changnaba Palestinian ambassador Riyad Mansour na diplomat singda appeal tauki Israeli sing siraklaba matam khaktada media amasung politician khargi wari adu hawi haina penda phunguk tunam hakna haiki video sing bibagi damakta maya pum nang po amoka na thagachari no update ki damakta online Manipur YouTube channel asmunung sibidana subscribe to biramu. Thank you.